ꯈꯨꯟ ꯑꯗꯨꯗ ꯃꯤꯁꯤ ꯆꯥꯗꯅ ꯍꯦꯛ ꯁꯤꯕꯒ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯊꯣꯛꯏ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯉꯝꯗꯦ ꯃꯊꯪ ꯑꯃꯨꯛ ꯀꯔꯤ ꯀꯔꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯁꯝꯊꯔꯛꯄ ꯑꯗꯨꯅ ꯍꯧꯖ ꯍꯧꯖ ꯀꯌꯥ ꯃꯥꯡꯂꯞꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯂꯥꯏꯔꯦꯟꯕꯗꯨ ꯉꯥꯏꯟꯕꯒꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯨꯛ ꯊꯧꯗꯣꯛ ꯐꯠꯇꯕ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯃꯤꯀꯨꯞꯅꯕꯁꯤꯡꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯍꯦꯟꯇꯣꯛꯇꯅ ꯂꯩ ꯃꯈꯣꯜ ꯃꯋꯥ ꯑꯃ ꯇꯥꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯕ ꯅꯨꯃꯤꯗꯥꯡ ꯀꯌꯥ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯇꯝꯅꯈꯤꯕꯅꯤ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈꯤꯕꯅꯤ ꯑꯗꯨꯅ ꯆꯤꯡꯅꯕ ꯋꯥꯈꯜꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯃꯆꯨ ꯁꯪꯈꯤꯕꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤ ꯑꯀꯤꯕ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯀꯨꯝꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯅꯣꯡꯖꯨ ꯑꯗꯨꯇ ꯉꯥꯏꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯨꯔꯤꯕ ꯄꯁꯣꯠꯀꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯏꯃꯣꯆꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗꯦ ꯃꯤꯠꯇꯣ ꯀꯪꯂꯥ ꯑꯝꯇ ꯎꯏꯁꯤꯜꯂꯨ ꯌꯥꯗꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯍꯤꯡꯁꯤꯃꯛꯇꯗ ꯊꯥꯡꯖꯃꯥꯏꯃꯨ ꯃꯥꯒꯤ ꯀꯥꯗ ꯋꯥꯈꯜ ꯈꯜꯂꯤ ꯏꯁ ꯑꯩ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯊꯋꯥꯏ ꯃꯆꯥꯁꯦ ꯃꯥꯡꯂꯝꯅꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯕꯨ ꯑꯣꯟꯊꯣꯛꯄ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯉꯣꯟꯗ ꯇꯥꯒꯗꯕ ꯗꯁꯥꯗꯣ ꯏꯇꯩꯃ ꯄꯁꯣꯠꯇ ꯍꯟꯖꯤꯜꯂꯒ ꯇꯥꯈꯤꯕꯁꯨ ꯑꯗꯨꯕꯨ ꯑꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯉꯔꯥꯡꯒꯤ ꯐꯤꯕꯝꯗꯨꯗ ꯌꯨꯝ ꯌꯧꯕ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯩꯗꯧꯉꯩ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯂꯣꯏꯗꯣꯏꯅꯣ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯨꯈꯣꯏꯗꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯋꯥꯈꯜ ꯑꯃꯗꯣ ꯂꯃꯨꯛꯅꯔꯝꯃꯤ ꯉꯔꯥꯡ ꯏꯇꯩꯃ ꯄꯁꯣꯠꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯎꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯥꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯃꯥꯡꯒꯣꯜ ꯖꯥꯎꯒꯩꯒ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯇꯩꯃ ꯄꯁꯣꯠꯄꯨ ꯀꯜꯂꯝꯒꯗꯕꯅꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯐꯨꯝꯕꯪꯅꯩ ꯇꯞꯅ ꯑꯁꯨꯝ ꯈꯥꯝꯕ ꯌꯥꯗꯅ ꯑꯀꯟꯕ ꯏꯆꯦꯜꯒ ꯄꯥꯡꯀꯛ ꯑꯣꯏꯕ ꯃꯅꯤꯡ ꯍꯪꯒꯠꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯦꯟꯗꯕ ꯃꯇꯝ ꯃꯥꯒꯤ ꯏꯆꯦꯜꯗ ꯑꯍꯤꯡꯒꯤ 12 ꯄꯨꯡꯐꯝ ꯆꯞ ꯆꯥꯅ ꯌꯧꯔꯦ ꯃꯇꯝ ꯇꯟꯖꯥꯁꯤꯗ ꯄꯁꯣꯠꯀꯤ ꯇꯦꯡꯊꯥꯈꯣꯜ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩ ꯍꯤꯡꯅꯤꯡꯂꯤꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯏꯗꯣꯞ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯀꯞꯂꯤ ꯑꯍꯤꯡꯗꯨꯗ ꯉꯁꯤꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨꯒꯤ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯃꯊꯤ ꯐꯣꯡꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯣꯏꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯃꯤ ꯑꯌꯥꯝꯕꯗꯤ ꯇꯨꯝꯅꯈꯤꯕꯅ ꯀꯅꯥꯁꯨ ꯃꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯃꯗꯤ ꯇꯦꯡꯊꯥꯈꯣꯜꯗꯨꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯑꯍꯤꯡꯁꯤꯃꯛꯇꯗ ꯃꯥꯏꯕ ꯍꯩꯇꯣꯏꯒꯤ ꯌꯨꯝꯗꯅꯤ ꯍꯩꯇꯣꯏꯗꯤ ꯕꯩꯇ ꯑꯣꯏꯕ ꯆꯠꯂꯒ ꯆꯤꯟꯖꯥꯛ ꯀꯥꯝꯕ ꯋꯥꯔꯛꯄ ꯉꯝꯗꯕꯅ ꯃꯥꯗꯤ ꯏꯁꯤꯁꯤꯒꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯌꯨ ꯉꯥꯎꯔꯨꯕꯒꯤ ꯃꯌꯥꯏꯁꯨ ꯈꯔ ꯍꯟꯊꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯀꯥꯡꯊꯣꯜ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯄꯁꯨ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯨ ꯉꯥꯎꯔꯨꯕꯒꯤ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯏꯆꯠ ꯆꯠꯂꯦ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯇꯥꯗꯥ ꯑꯩꯒꯤ ꯅꯥꯗ ꯌꯥꯅꯕ ꯁꯅꯥꯗꯤ ꯀꯗꯥꯏ ꯌꯥꯝ ꯋꯥꯅ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯨꯗꯨꯅ ꯇꯥꯟꯖꯈꯤꯕꯅꯤ ꯇꯥꯗꯥ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟ ꯈꯔꯗꯨꯅ ꯀꯣꯟꯁꯪꯗ ꯌꯥꯝ ꯋꯥꯅ ꯁꯅꯥꯁꯟ ꯑꯄꯤꯛꯄꯁꯦ ꯂꯦꯞꯆꯈꯤꯕꯅꯤ ꯇꯥꯗꯥ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯑꯩꯒꯤ ꯁꯅꯥꯗꯣ ꯄꯤꯌꯣ ꯑꯩꯅ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯒꯤ ꯁꯅꯥꯗꯣ ꯄꯨꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯇꯠꯇꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯟꯖꯤꯟ ꯍꯧꯗꯣꯛꯂꯔꯕꯗ ꯃꯥ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯉꯥꯡꯅꯤ ꯈꯪꯗꯕ ꯌꯨ ꯊꯛꯂꯨꯕꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥ ꯍꯩꯇꯣꯏꯅ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯍꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯏꯈꯪ ꯍꯦꯛ ꯈꯪꯗꯅ ꯅꯣꯏ ꯅꯄꯥꯒꯤ ꯃꯔꯜ ꯇꯣꯝꯕ꯭ꯔꯥ ꯍꯧꯖꯤꯛꯄꯣ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ ꯇꯥꯗꯥ ꯃꯤꯟꯅꯕ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯀꯅꯥꯅꯣ ꯌꯥꯝ ꯀꯣꯊꯔꯤꯗꯣ ꯍꯥ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯆꯩ ꯅꯤꯔꯔꯕ ꯆꯠꯊꯣꯛꯎꯔꯣ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯒꯅꯨ ꯇꯥꯗꯅ ꯇꯥꯟꯗ꯭ꯔꯁꯨ ꯆꯠꯀꯅꯤ ꯑꯩꯒꯤ ꯄꯣꯠ ꯏꯔꯟꯗꯣ ꯄꯤꯕꯤꯔꯛꯑꯣ ꯑꯩꯒꯤ ꯄꯣꯠꯇꯣ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦ ꯇꯥꯗꯥ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯗꯦ ꯃꯁꯤ
ꯃꯔꯩ ꯌꯥꯝꯅ ꯁꯥꯡꯉꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯀꯔꯤꯗ ꯐꯣꯟ ꯑꯣꯏꯔ ꯂꯧꯔꯗꯅ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯃ ꯃꯆꯤꯟꯗ ꯂꯥꯛꯄꯈꯩꯗꯣ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯔꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯣ ꯑꯁꯤꯕꯒꯤ ꯃꯔꯜ ꯂꯧꯔꯒ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯅꯣ ꯄꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯃꯩ ꯆꯨꯗ꯭ꯔꯤꯉꯩ ꯃꯤꯔꯛ ꯅꯥꯔꯛ ꯇꯟꯖꯥ ꯌꯦꯡꯂꯒ ꯅꯥꯗ ꯌꯥꯟꯕ ꯁꯅꯥ ꯅꯪꯅ ꯊꯠꯈꯤꯕꯗꯣ ꯄꯤꯔꯣ ꯑꯩ ꯂꯥꯛꯄꯗ ꯄꯨꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯆꯣꯏꯇ꯭ꯔꯪ ꯄꯥꯇꯪ ꯉꯥꯡꯂꯝꯕ ꯃꯥꯏꯕ ꯍꯩꯗꯣ ꯃꯃꯤꯠ ꯆꯤꯡꯂꯛꯏ ꯑꯀꯣꯏꯕꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯌꯨ ꯉꯥꯎꯕꯒꯤ ꯅꯤꯁꯥꯗꯣ ꯈꯔꯗꯤ ꯍꯟꯊꯔꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯄꯣꯜꯂꯣꯏꯔꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯨꯒꯤ ꯐꯤꯖꯪ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗ ꯃꯅꯥꯗ ꯌꯥꯟꯕ ꯄꯁꯣꯠꯀꯤ ꯁꯅꯥ ꯅꯥꯅꯤ ꯁꯟꯁꯨ ꯌꯥꯝꯗꯕꯗꯣ ꯊꯥꯗꯠꯈꯤꯕ ꯃꯗꯨ ꯊꯠꯂꯒ ꯇꯨꯃꯤꯟ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯂꯥꯛꯄ ꯀꯅꯥꯁꯨ ꯎꯍꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥ ꯉꯛꯇꯕ ꯉꯝꯗꯦ ꯑꯍꯤꯡꯁꯤꯗ ꯑꯁꯤꯕ ꯃꯁꯥ ꯄꯁꯣꯠꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯁꯅꯥ ꯑꯗꯨ ꯂꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯕ ꯂꯥꯛꯄꯁꯤꯗ ꯃꯁꯥꯗ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯑꯃ ꯐꯥꯎꯖꯩ ꯃꯥ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯥꯟꯅꯩ ꯀꯔꯝꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕꯅꯣ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯗꯨ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯌꯨ ꯉꯥꯎꯔꯤꯉꯩ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯛꯄꯗ ꯃꯥꯗꯤ ꯀꯟꯅ ꯅꯤꯁꯥ ꯈꯥꯏꯔꯤꯉꯩ ꯃꯪꯊꯣꯡ ꯊꯤꯡꯕ ꯀꯥꯎꯔꯦ ꯍꯧꯖꯤꯛꯇꯗ ꯕꯥꯞ ꯑꯣꯏꯔꯦ ꯃꯪꯊꯣꯡ ꯂꯣꯟꯕꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯄꯨꯔꯤꯕ ꯃꯍꯥꯛꯅ ꯂꯥꯏꯊꯣꯛꯂꯨꯕꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯁꯤꯅ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯇꯨꯝꯂꯝꯕꯗꯒꯤ ꯌꯥꯝ ꯐꯤꯡꯅ ꯍꯧꯒꯠꯂꯦ ꯃꯥꯏꯕ ꯍꯦꯠꯇꯣꯏ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯄꯣꯗꯣꯜꯒꯤ ꯃꯉꯥꯜ ꯑꯃꯈꯛ ꯀꯥꯗꯨꯒꯤ ꯑꯃꯝꯕ ꯀꯣꯛꯅꯕ ꯊꯥꯜꯂꯦ ꯀꯦꯔꯣꯁꯤꯟꯗꯨ ꯂꯤꯛꯂꯤꯗꯨꯗ ꯃꯔꯦꯞꯇꯨ ꯇꯪꯈꯥꯏ ꯆꯟꯅ ꯂꯩ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯈꯨꯕꯥꯛ ꯃꯌꯥꯏꯗꯨꯗ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯜꯂꯦ ꯑꯗꯨꯒ ꯃꯃꯥꯏꯗꯨꯗ ꯇꯞꯅ ꯅꯥꯟꯊꯖꯩ ꯃꯁꯥꯗ ꯇꯠꯇꯅ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯔꯦ ꯄꯁꯣꯠꯀꯤ ꯊꯋꯥꯏꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯔꯦ ꯍꯣꯏ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯅ ꯄꯁꯣꯠꯀꯤ ꯁꯅꯥꯗꯨ ꯑꯁꯤꯕꯒꯤ ꯃꯔꯜꯅꯤ ꯊꯧꯔꯛꯂꯔꯣꯏ ꯈꯟꯗꯨꯅ ꯊꯠꯂꯨꯔꯦ ꯑꯗꯨꯕꯨ ꯂꯧꯔꯨꯕ ꯁꯅꯥꯁꯤ ꯀꯔꯝꯅ ꯑꯁꯤꯕ ꯃꯁꯥꯗ ꯍꯟꯗꯣꯛꯀꯅꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯄꯤꯔꯨꯔꯁꯨ ꯃꯥꯒꯤ ꯃꯥꯏ ꯊꯝꯐꯝ ꯂꯩꯔꯔꯣꯏ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯃꯤꯡꯒꯧꯗꯣ ꯃꯁꯥꯗ ꯅꯞꯂꯒꯅꯤ ꯍꯌꯦꯡꯋꯥꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯅ ꯇꯨꯃꯤꯟ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦ ꯑꯁꯤꯕꯒꯤ ꯃꯔꯜꯁꯦ ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯄꯁꯣꯠꯀꯤ ꯊꯋꯥꯏꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕ ꯑꯍꯤꯡꯁꯤꯗ ꯊꯋꯥꯏꯁꯤꯕꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯤ ꯊꯣꯡ ꯍꯥꯏꯕꯗꯤ ꯃꯪ ꯊꯣꯡꯁꯨ ꯊꯤꯡꯂꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯉꯣꯟꯗꯁꯨ ꯌꯦꯠꯂꯔꯣꯏ ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯀꯗꯕ ꯌꯦꯠꯂꯛꯀꯗꯕ ꯂꯣꯏꯅ ꯀꯟꯊꯣꯛꯂꯒꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯑꯦ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯆꯞ ꯆꯥꯅ ꯌꯦꯠꯂꯕ ꯃꯇꯨꯡ ꯑꯁꯤ ꯊꯣꯡ ꯊꯤꯡꯒꯦ ꯃꯪ ꯊꯣꯡ ꯂꯣꯜꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯦ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯆꯨꯔꯤ ꯃꯥꯒꯤ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯗ ꯃꯁꯝ ꯃꯅ ꯏꯐꯥ ꯐꯥ ꯄꯁꯣꯠꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯦ ꯃꯁꯝ ꯃꯅ ꯏꯐꯥ ꯐꯥ ꯃꯁꯝ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯑꯍꯤꯡꯕ ꯃꯤꯗꯧꯅ ꯃꯃꯥꯏꯗꯣ ꯏꯈꯨꯏ ꯈꯨꯏ ꯁꯔꯨ ꯈꯔꯁꯨ ꯎꯏ ꯈꯧꯔꯤ ꯎꯇꯣꯡꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯉꯤ ꯈꯧꯔꯤ ꯃꯄꯥꯒꯤ ꯁꯔꯨ ꯑꯁꯥꯡꯕꯗ ꯎꯏ ꯃꯈꯨꯠ ꯃꯁꯥ ꯏ ꯊꯥꯡꯗꯦ ꯋꯥꯀꯠ ꯑꯃꯒ ꯂꯣꯏꯅꯅ ꯄꯁꯣꯠꯀꯤ ꯊꯋꯥꯏꯅ ꯍꯥꯏꯔꯛꯏ ꯏꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯑꯩꯕꯨ ꯅꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯤꯗꯦ ꯁꯦ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯅꯃꯤꯠ ꯊꯤꯠꯅ ꯅꯈꯣꯏꯗ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯒꯨꯝꯅ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯀꯔꯤ ꯌꯦꯡꯂꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯁꯤꯕꯁꯨ ꯑꯍꯤꯡꯕꯒ ꯈꯔꯇꯅꯤ ꯈꯦꯠꯅꯕ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯦ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯁꯅꯥ ꯑꯩꯒꯤ ꯁꯅꯥ ꯄꯤꯔꯣ ꯑꯩꯒꯤ ꯁꯅꯥ ꯑꯁꯨꯝꯅ ꯈꯣꯟꯊꯥꯡꯉꯤ ꯑꯩꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯥꯎꯔꯛꯄ ꯃꯥꯏꯕ ꯍꯩꯇꯣꯏꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯂꯧꯊꯣꯛꯂꯒ ꯊꯋꯥꯏꯗꯨ ꯇꯝꯅ ꯂꯪꯉꯤ ꯑꯗꯨꯝꯅ ꯂꯪꯕꯗꯒꯤ ꯊꯋꯥꯏꯗꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯄꯣꯠꯂꯣꯏꯈꯤꯕ ꯃꯪꯗꯨ ꯇꯥꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯃꯊꯟꯇ ꯑꯃꯝꯕ ꯃꯔꯛꯇ ꯅꯣꯡꯂꯤꯛ ꯃꯔꯛ ꯑꯗꯣ ꯌꯨ ꯉꯥꯎꯔꯨꯕꯒꯤ ꯅꯤꯁꯥ ꯍꯟꯊꯔꯛꯇꯨꯅ ꯊꯋꯥꯏꯁꯤꯗꯕꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯃꯪꯗꯨꯗ ꯌꯧꯔꯗꯤ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯕ ꯄꯁꯣꯠꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ
अमुक हन्ना तमना लाई साबा ngamlaroi मागी मिरेल सिददी ngasi gi numit sida phajilage aduga misi mina tholakadaba pumnaba fanaba ai honaram lage asi khaladana khongkap lawna thangduna lakpana mangdu yorukle mang yorpa mapa dai phingok setpa nupa ma khongrai chanduna poloi khiba pasot ki mapa duda phamlaga lebido laptangna mamit mangna ure haitoi machinda sole e kari matawnu side kanano khongrai gi challadana aing sida phamli sina mang maya sida asumna phamli bisina di taibung meni aing bani tapne asiba matana asumna kaidonung da khongrai chalaga phamloi ko hais ma ki mong siga hairu di yam singnerale masi maiba sabo oirangani adubu aikoi likai sida maiba sabadi aiga tharaga ani hum khaktani maiba madi yung mangduna laitau tingtau chattida amasu mapalamda macha lengbu chatki aduga kana mangsida khrongai chalaga leiriba asi khaladana ngayakti ma khanjane khanbe yaba khallaba madu khangdadi khangduklage maiba sabase kanano haidune lona thumna yenglagi khan asongba napi marakta changsilaga tumilumduna laikre somda khongrai chalaga phamliba maibaduna machinda sumna sole ku 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 mam 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 la 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 nangi na chinjak na tha pirabani chak chadum ahum siga maital achiba ahum siga he thawai nangi na chinjak chaktha tamlabani nangi mai koi chapu akaiba machet amaga nangi na sa tumduna laikhrabasu nangi laiba khela dagi lahowa saru machet asti yedo aigi oijerage marai mara tawragano he ningam daba thawai mide nangi chaktha pirabani asi haiga masang macha khangdaba maibuduna khongrai chalaga mangduda onsillaga hairame matamduda mang maya thauba watolama lam khunu ma tongduna ku ku haiduna khongli lam khunuduna khongmudu tabada maibuduna khangle madudi sakudaba thawaidu akoibududa leiraiba ta thaiba moithe maiba maibuduna amu makata na sole mai ising nungsit malem atia mayai mangana tongan tongan sena khainarabasu thawai nangi mayai manga adudi khak mang ko bolete nangdi athoibadagi su athoibani he thawai manga nangi mayai di ahing bai khoina su phangamde aina haibase yabiyu nangna thanda koi pai pai duna ahangba malangda pale phum khangdana koi pai pai duna leiba nungaite hairagana nangi khongloi ai pige khunchida lepa leitana misi mina kaya thohange makhatana aduma mangthong hangduna thamge asumna maibasina pasot ki thawaido themno bo horagle tanja aduda lumduna leba maiba hitoi masak lotpa maibiduna ngangbodo taiba ngamdaduna sauningbaga loine naide maibani do unkhatnarakpagi matang yoragle hawbadi haitoina hawbadi hai nang kanano kanano haibane nasang na sa suloladana migi lekai gi mangsida nathau pangliba na kanano hayo nang kanano sarok maibedo khangpre khangi thajarude asumna ahinga duda mabu kanago mamana khangki ukiduna magi thabak thoromda yelakani yakai thingai pirakani haibade mang masana khak thajarude adugi su mathakta mangda phau kaidonungda manglude ingangai nongthang kupagi mangalda masak singdo ithi nungai unabadi natte salot pa maiba phatrabado mausa dagi mamaido khumbagi henabi lebina ngasi su mamaido phi mana khume masaktu lotna bo honabada salot pa maibado mai bhaito gi waiduda wa amata phau makata na haiba ngamdre tumin gakchana ni yengduna le amambaduda mathong amta khangdre makta sengna adubu ma asimadi khange magi thabak taromda yekai thingai ba piba laklibase maga chinpha manaba maiba mane maga lamba paba yaba aduna themno duni yengi khale maiba si asawbo pumba phatharaga asi khaladuna ma haujikti khondo khara narup tawna haire itaw haigadra phingat kanu
ꯑꯍꯤꯡꯁꯤꯗ ꯂꯥꯛꯂꯤꯕ ꯅꯍꯥꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯨꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯊꯤꯡꯒꯠꯀꯅꯨ ꯏꯇꯥꯎ ꯑꯍꯤꯡꯁꯤꯗ ꯏꯇꯥꯎꯒ ꯑꯩꯒꯇꯅꯤ ꯃꯪꯁꯤꯗ ꯂꯩꯔꯤꯕ ꯁꯤꯟꯐꯝꯁꯨ ꯃꯥꯟꯅꯕ ꯏꯇꯥꯎꯒ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯁꯥꯎꯅꯗꯕꯤꯗ ꯈꯟꯅꯁꯦ ꯃꯥꯏꯕ ꯏꯇꯣꯏ ꯐꯤꯡꯀꯠꯂꯦ ꯍꯣꯏ ꯃꯍꯥꯛ ꯃꯆꯤꯟꯖꯥꯛ ꯀꯥꯝꯃꯤ ꯀꯂꯛ ꯃꯤꯍꯧꯕꯕꯨꯗꯤ ꯃꯁꯥꯒꯤ ꯈꯔ ꯆꯥꯎꯖꯩ ꯑꯗꯨꯒꯥꯛꯅ ꯐꯠꯇꯕꯗꯤ ꯇꯧꯗꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝ ꯁꯥꯎꯅꯔꯦ ꯍꯣꯏ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯃꯤꯅꯤ ꯅꯪꯁꯨ ꯑꯩꯁꯨ ꯃꯤ ꯁꯤꯟꯐꯝꯒꯤ ꯋꯥꯗꯨꯃ ꯂꯥꯞꯅ ꯊꯝꯈ꯭ꯔꯁꯨ ꯑꯣ ꯃꯤ ꯑꯣꯏꯕꯗꯨꯅ ꯇꯥꯔꯦ ꯑꯁꯤꯕꯒꯤ ꯃꯔꯜ ꯍꯨꯔꯤꯗꯣ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯅꯪꯒꯤ ꯅꯇꯥꯠ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯀꯂꯛ ꯃꯤꯍꯨꯛ ꯆꯥꯎꯕ ꯄꯨꯛꯆꯦꯜꯅꯤ ꯋꯥꯔꯤꯁꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ